ꯑꯗꯨꯗꯤ ꯏꯕꯨꯡꯅ ꯍꯧꯖꯤꯛꯀꯤ ꯕꯣꯝꯅ ꯄꯥꯟꯕꯗ ꯀꯔꯤ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯅꯣ ꯄꯨꯂꯞ ꯏꯃꯨꯡꯒꯤꯁꯤꯒꯤ ꯃꯤ ꯄꯥꯜꯂꯤꯁꯦ ꯁꯥꯟꯅꯔꯤꯉꯩꯗꯔꯥ ꯁꯨꯃꯥꯡꯗ ꯂꯩꯔꯤꯉꯩꯗꯔꯥ ꯑꯩꯈꯣꯏꯒꯤ ꯄꯥꯖꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯅꯣꯡꯒꯤ ꯂꯩꯇ꯭ꯔꯕꯅꯤ ꯉꯥꯗꯤ ꯑꯩꯈꯣꯏꯒꯤ ꯗꯔꯝ ꯀꯣꯏꯂꯥꯒꯤ ꯗꯔꯝꯁꯦ ꯍꯣꯏ ꯀꯔꯥ ꯃꯇꯝꯗꯨ ꯄꯣꯠꯂꯣꯝꯁꯤꯗꯤꯀꯣ ꯋꯥꯔ ꯃꯇꯨꯡ ꯂꯥꯛꯄꯅꯤ ꯉꯀ꯭ꯔꯥ ꯎꯀꯥꯕꯤ ꯄꯦꯡꯕꯥ ꯊꯥꯔꯥꯛꯁꯦ ꯍꯧꯖꯤꯛꯀꯤ ꯑꯀꯪꯕꯁꯤꯗ ꯂꯣꯡ ꯂꯣꯡꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯩꯈꯣꯏ ꯈꯪꯍꯜꯂꯦ ꯍꯟꯊꯕꯒꯤ ꯃꯔꯨꯝ ꯄꯨꯕ ꯆꯥꯁꯤ ꯊꯣꯛ ꯂꯣꯡꯗ ꯆꯠꯂꯤꯗꯤꯅ ꯉꯥꯁꯤ ꯐꯥꯈ꯭ꯔꯕꯗꯤ ꯄꯦꯡꯕꯥꯒ ꯊꯥꯔꯥꯛꯀ ꯉꯥꯅꯨꯒ 이신 많은 거 파는 건데 아까 뭐라고 젠타불랑 먹고. 아자 누구지? 거기까지 신나이. 나도 저가 타고 옆에 잡는 거 같아. 이비 막 깡는 거로 마이야 망가노. 사지 시중미시. 아제 빨리 신나 작품과 보기 속자올. 주중 마음을 싸우래 신세라. 머리고 만나고 참 미안해봐. 마지막에 아직 세물 북한만 그 찾는 상. 아이나 손자 거기 싹토기 뭐 사오래 사포 사오래. 아네 이봉지나 니라니까 우리 이렇게 힘들어 이거 집까지. 아시 보게 아주 무서워 그러니까네 막고 맞잖아 룩하고 먹고 가서 방적 숙작도 안강 보기는 홍기고 시 아니 하고라가 쌀바이강 돈시 바이기도 아주 많이 좀 쌀바이강 돈이다 아주 손나 타요 동심바 아니야 피제수 많이 랑 랑이라이 빠르 강대 빠르 샤리라 까지도 우리 뭐 강대 ያን 망대 나홍주 삐기스레 아이디 안주 마네 홍주 아이 삐호게 아이는 방기 아이 강호게 아이나 좀 많이 레벨은 아이 한시 봉투 빨리 거기 아니 마이나 우동을 하리 우동은 속자고 났지라 속자고봐 아니 거기 돼지 마카이 돼지 마카이 마이나 너 우동 우지 쪽도 가듯이 아두기 몸 맞을 게 남도 굴러오더래 보고대 가라도 콘도도 가나는 콘도 굴럭져서 뿜짜이 이래 이봐 아자 가나고 만나니 콜리니 거의 몸이 가라도 콘도 Wah, kalau pada corong, kena hingga di langkong cingkong je mi makok je susah, lupa yang mesau sana tak kita tak macam, orang itu sana dia dia, asyik gari, ada gari. Ada macam tu lan, kalau aku macam dah. लाल लोरगा युमदा हनरको मतमदुगी इबो लांद सोखिबजिगी मटिंग के काम द पीदे हंग मीदी यावनब्रा लांद सोखिबा अदगी मांगन तगनगी बसे अना एक यावबसिंगसे मोय लोइसंगना अमता हंगबलाते 이보고는 저 잘루드래. 이거 잘루드 강점이나. 헐. 자도 미미시게 가나 자도. 맞네. 알지 혹시 이보나 직티 सरकार기 레이레다나고. 마시데 까리까리데 하이딩에. 까리 하노라노 낭나 강나 아이 까리 하이 신로. 까리엠 아주 나한테 이복도 까리까리 또 혼닝과 레이브라바. 뭐는 갈등 비비고 저 안강 비비고 저 갈등 아이 까올리네. 아주 안강 아홈비. 헐. 람마트립 자이디 자가도 아마도 뭐지 앞분은 담리네. 따라 홍도가 아이가 말이네. 아이 가까 이 빠빵가 봐마가 해요.
ꯂꯣꯏꯅꯃꯛ ꯑꯁꯤꯟꯅꯔ ꯑꯆꯧ ꯑꯁꯥꯡ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯏꯕꯣꯛꯅ ꯍꯧꯖꯤꯛꯀꯤ ꯕꯣꯝ ꯄꯥꯜꯂꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤꯀꯣ ꯅꯣꯡ ꯃꯪꯕ ꯈꯣꯠꯄꯗ ꯍꯛꯆꯥꯡ ꯆꯤꯛꯄ ꯈꯣꯠꯄ ꯅꯥꯕꯗꯤ ꯇꯧꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯇꯧꯗꯦ ꯍꯥꯟꯅꯗꯤ ꯇꯧꯔꯝꯕ꯭ꯔꯥ ꯍꯥꯟꯅꯁꯨ ꯇꯧꯗꯦ ꯏꯁꯥꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯕ ꯀꯩꯗꯧꯕ ꯍꯧꯖꯤꯛ ꯁꯤꯗ ꯂꯥꯛꯇ ꯄꯤꯛꯁꯤꯜꯂꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯆꯦꯠ ꯂꯁꯤꯡ ꯃꯔꯨ ꯃꯄꯨꯡ ꯐꯥꯗꯕ ꯒꯨꯝꯕ ꯑꯃ ꯂꯩ ꯂꯦꯡꯈꯥꯏꯃꯟꯗ ꯏꯕꯨꯡꯉꯣ ꯑꯍꯜ ꯑꯣꯏꯔꯛꯄ ꯈꯨꯖꯤꯟꯕ ꯈꯣꯠꯆꯤꯟꯕꯒ ꯗꯥꯛ ꯃꯨꯠꯈꯤ ꯇꯧꯏ ꯑꯁꯨꯝꯕꯤ ꯐꯅꯦꯛꯀ ꯁꯦꯠꯄ ꯉꯝꯗꯦ ꯁꯤꯁꯨ ꯂꯦꯡꯈꯥꯏ ꯎꯄꯤꯗꯣ ꯑꯃꯗ ꯏꯕꯨꯡꯉꯣ ꯎꯟꯁꯥꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯁꯨꯝ ꯍꯥꯞꯆꯤꯟꯕ ꯂꯦꯟꯕꯅ ꯍꯛꯆꯥꯡꯁꯦ ꯑꯁꯤꯗꯤ ꯇꯥꯛꯇ꯭ꯔꯕ ꯑꯩ ꯃꯣꯏꯗꯤ ꯂꯩꯔꯗꯤ ꯂꯧꯊꯣꯛꯀꯦ ꯁꯤꯅ ꯂꯦꯜꯂꯒ ꯕꯣꯝꯅ ꯄꯥꯟꯈꯤꯕꯒꯤ ꯕꯣꯝꯒꯤ ꯃꯩꯅꯥ ꯃꯆꯥ ꯃꯆꯥ ꯃꯀꯨꯞꯇꯣ ꯃꯆꯦꯠꯇꯣ ꯑꯁꯨꯛ ꯆꯥꯎꯕ ꯑꯗꯣ ꯍꯛꯆꯥꯡꯗꯤ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯑꯗꯨ ꯂꯩꯕꯗ ꯇꯧꯗꯦ ꯆꯤꯛꯇꯦ ꯀꯔꯤꯝ ꯇꯧꯗꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯗꯦ ꯐꯥꯎꯗꯦ ꯑꯩꯕꯨ ꯊꯧꯑꯣꯏꯕꯤꯗꯗꯤ ꯃꯥ ꯅꯨꯡꯉꯥꯏꯇ ꯐꯥꯖ ꯂꯩꯔꯝꯃꯤ ꯍꯣꯏ ꯏꯕꯣꯛꯀꯤ ꯌꯥꯗꯤ ꯀꯩꯝ ꯁꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯌꯥꯗꯤꯅꯦ ꯑꯉꯥꯡ ꯃꯥꯄꯟꯁꯤꯒꯤ ꯆꯤꯡ ꯂꯩꯕꯥꯛꯁꯦ ꯅꯣꯏꯒꯤꯁꯦ ꯆꯥꯕꯗ ꯌꯥꯔꯁꯨ ꯉꯟꯅ ꯂꯣꯏꯔꯦ ꯀꯌꯥ ꯐꯥꯎ ꯆꯤꯛꯀꯅꯣ ꯀꯥꯟꯗ ꯑꯩ ꯅꯨꯡ ꯆꯥꯔꯦ ꯁꯦꯅꯥꯕꯛꯁ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯌꯥ ꯑꯝꯇ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯤ ꯏꯕꯣꯛꯇꯅꯦ ꯆꯥꯕ ꯊꯛꯄ ꯇꯨꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯇꯨꯝꯕꯗꯤꯀꯣ ꯇꯨꯝꯕ ꯌꯥꯗꯕ ꯈꯣꯠꯄ ꯂꯩꯕ꯭ꯔꯥ ꯇꯨꯝꯕ ꯌꯥꯗꯕ ꯍꯥꯏꯕꯀꯣ ꯕꯣꯝꯒꯤ ꯅꯨꯡꯁꯤꯠꯇꯣ ꯃꯥꯏ ꯅꯨꯡꯁꯤꯠꯁꯤꯗꯤ ꯆꯥꯛ ꯆꯥꯔꯦ ꯃꯥꯏ ꯅꯨꯡꯁꯤꯠ ꯂꯧꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯈꯔ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩ ꯍꯛꯆꯥꯡꯁꯤꯗ ꯃꯥꯅ ꯍꯦꯛ ꯇꯧꯔꯛꯂꯕꯗꯣ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗꯣ ꯍꯦꯛꯇ ꯆꯥꯗ꯭ꯔꯦ ꯅꯨꯡꯁꯤꯠ ꯍꯥꯏꯁꯦ ꯋꯥꯈꯟꯗꯔ ꯀꯔꯤꯗꯅꯣ ꯋꯥꯈꯟꯗ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯕꯣꯝꯒꯤ ꯂꯩ ꯃꯅꯝ ꯑꯣꯏꯅ ꯂꯥꯛꯏꯔꯥ ꯋꯥꯈꯜ ꯑꯣꯏꯅ ꯃꯅꯝ ꯅꯝꯃꯦ ꯃꯅꯝ ꯅꯝꯕ ꯄꯣꯠ ꯃꯤ ꯃꯅꯝ ꯅꯝꯕ ꯄꯣꯠꯁꯦ ꯑꯩ ꯁꯨꯡꯌꯥ ꯕꯣꯝꯒꯤ ꯆꯥꯛ ꯅꯥꯄꯤ ꯑꯣꯏꯔꯁꯨ ꯑꯗꯨ ꯐꯥꯎꯔꯛꯄ ꯃꯇꯝꯁꯦ ꯏꯕꯣꯛꯇ ꯐꯥꯎꯔꯤꯁꯦ ꯕꯣꯝꯒꯤ ꯃꯅꯝ ꯑꯣꯏꯅ ꯐꯥꯎꯕ꯭ꯔꯥ ꯆꯩꯅꯥꯗꯨꯔꯥ ꯋꯥꯈꯜꯂꯥ ꯂꯩꯅꯥꯅꯤ ꯂꯩꯅꯥ ꯑꯩꯉꯣꯟꯗ ꯄꯥꯟꯕ ꯇꯦꯟꯗꯣ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠꯇꯨꯅꯦꯕ ꯏꯁꯥꯒꯤ ꯅꯨꯡꯁꯤꯠ ꯊꯣꯛꯂꯛꯄ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯀꯥꯗꯤ ꯂꯩꯅꯤ ꯑꯗꯨ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯅꯣꯡ ꯅꯤꯅꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯣꯡꯃꯒ ꯂꯩꯔꯒ ꯑꯗꯨꯝ ꯐꯒꯤ ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯇꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗꯨ ꯆꯥꯔꯝꯕꯗꯤ ꯈꯪꯇꯣꯛꯏ ꯇꯣꯡꯅꯤꯡꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯇꯧꯕ ꯑꯗꯨ ꯃꯤꯅꯁꯨ ꯈꯪꯗꯕ ꯑꯗꯨꯗꯤ ꯏꯕꯣꯛꯅ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠꯇꯨꯗ ꯑꯁꯤꯒꯤ ꯂꯣꯛꯇꯥꯛꯀꯤ ꯃꯄꯥꯟꯁꯤꯗ ꯕꯣꯝ ꯄꯥꯟꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯁꯤꯁꯦ ꯂꯥꯛꯇ꯭ꯔꯤ ꯉꯁꯤ ꯂꯥꯛꯏꯅꯦꯕ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯐꯥꯎꯏꯕꯣ ꯁꯤꯗ ꯂꯥꯛꯄꯗ ꯑꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯂꯣꯛꯇꯥꯛ ꯌꯦꯡꯕ ꯃꯤꯇꯩ ꯂꯧ ꯌꯦꯡꯕ ꯃꯤꯇꯩ ꯑꯩ ꯀꯝꯅꯤꯡꯕ ꯄꯣꯛꯏ ꯑꯩ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯂꯝꯅꯤ ꯑꯩꯕꯨ ꯍꯤ ꯂꯥꯛꯈꯤꯕ ꯑꯩ ꯏꯃꯤꯠꯁꯤ ꯂꯧꯊꯣꯛꯈꯤꯕ ꯑꯩ ꯕꯣꯝꯅ ꯄꯥꯠꯀꯅꯤ ꯂꯩꯕ ꯕꯣꯝꯅ ꯄꯥꯟꯗ ꯊꯝꯕꯁꯦ ꯑꯁꯤꯗ ꯑꯁꯤꯡꯕ ꯑꯣꯏꯅ ꯇꯧꯏ ꯑꯩ ꯍꯅꯨ ꯃꯄꯣꯛꯇ ꯇꯧꯔꯦ ꯍꯅꯨ ꯃꯄꯣꯛꯇ ꯇꯧꯔꯦ ꯏꯃꯥ ꯏꯄꯥꯅꯤ ꯈꯨꯌꯥꯗ ꯑꯩ ꯆꯪꯖꯔꯒ ꯑꯗꯨ ꯏꯕꯣꯛꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯣꯛꯇꯥꯛꯁꯤꯗ ꯂꯥꯛꯄꯗ ꯉꯁꯤꯁꯦ ꯍꯛꯆꯥꯡꯁꯤ ꯌꯥꯡꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏ ꯏꯉꯥꯡ ꯉꯥꯜꯂꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯅ ꯉꯥꯜꯂꯨꯔꯁꯨ ꯍꯣꯏ ꯑꯩꯈꯣꯏꯅ ꯆꯤꯡꯗꯣ ꯀꯩꯁꯨ ꯏꯉꯥꯡ ꯉꯥꯜꯂꯦ ꯑꯩ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯍꯨꯝꯁꯤꯗꯒꯤ ꯃꯐꯝ ꯈꯪꯉꯒ ꯑꯩ ꯏꯁꯣꯔꯁꯨ ꯌꯥꯗꯦ ꯑꯃꯁꯨ ꯌꯥꯗꯦ 이보 꾸이나 분식이도이니다. 아니 가라고니다. 소록시 아줌마 소록 레이면 신랑과 랑고마 저러가 수만 용시라 반이지 꽁꽁 신시라 가진 가람 미소 뭐라 마카르 릴릴을 sappa. 논타는 아주 와 가르치고 하지를 소바 한우 하랑 레샤비 바캉 수수 하지를 소 깜짝이야 와리 가케고 상고이 사 상고이도 숨는 마마이 올 가오
ꯆꯥꯛ ꯄꯥꯝꯕꯤꯒꯨꯝꯕ ꯅꯛꯀꯗꯕ 이bun이나 하지도 좋으나 하지 하면 마마가 고통은 안되기 시작해 되기 두바만 상 이분 운하기더라 어디서 아니 판나 아니 거기 타이니 한지가 너무다 많이 호텔에 야우래 아주 또 마마가 이 하니 셰파 유프라자 산나가 레비락사이기 리카 레비락사 아가가 또 메이 공가 보니까 레비락사 아니게 수마이나 라루미지 한국에 수마이나 많아 아까리 호텔에 미야오를 했다 아니 그 위야 강마마가 이게 ai lại của anh đi ra xa là vậy ai lại ba chỉ đem bông là bà là cả một bên bao luôn à sung là pháo đồ và chỉ săn bảo mà không ôi gì cả cái xe bên này đa lại sẽ đi không mà như gì mà là thì hay mà không phải như gì hay nhưng nó làm gì mà như gì thì mình sẽ phải tìm được cái gì 나이에 강을로 저기 아주 할아버지 시바와 시기가 행이가 이가 봉세 이보가 봉세 이보가 이제 이게 했나 봐 이제 이봉도 이가 어 사이 홍게나 봐 나오롱이나 헐 마가 참도 봐 레르마게 이제 이 잠을 열어머니 만데 마는 열어머니 아이니 가와 오, 좀 강태도 막. 윤반기더래. 가라 윤반도 뭐. 와를 가까를 풀. 타고 샤로 샤로. 우리 이거 멈춰. 이거 그래 이거 빨리 좀. 뭐 있어. 이거 이상도 마음을 로지시. Pare ibo nga siya sidil lakpi dana ko ibo ki seba ma phangi se ai khoi su ya ma mai ya le khanjare ma to wo no ta ka ta ma na sa na so lu seba ma pong pha ba hoi mang ta bo yo ko